Arambai News Guwahati da Maintelon gi pau tabri basing bu han han bu maktada chingangbam Suchitrani na khurumjari hujing asigi samlapa mariba pau sing lobirase Awang nongpokta handak COVID ki second wave na khwaidigi sokhanduna lakliba Assam da COVID ki phibam phagalakle Health Minister Kesab Mahantana COVID ka mari linana ngasi pau gi bifam amada paumi singda phongdokhi State asida hujik changsilakliba se ti ahum habadi testing tracing amadi treatment ki apunba khongjangne Guwahati da su COVID ki phibam yamnamak phagalakle hujik hospital da layeng duna lairiba se miyoi lisingamaga chamri kuntramari ne aduga home isolation da lairiba sina lisingamaga chahum marfumathoi ne hujik phawda Guwahati da miyoi lakh taruk tasmik taruk ta vaccine kakre nongmanini asigi manungda lakh taret yorlagani su haiki Minister asina makha taraduna COVID ki ani suba dose kapnanabagidamag dose lakh ama dasmik mari ani sem saduna laire Haukiba chayol ama asida COVID positive oibagi masing hantharak patanatana COVID na sibagi masing su hantharakle Kamrup Metro Guwahati gi oina vaccine kapnanabagi center yangkhai nipan sem saduna laire hainasu minister asina makha tana paumishingda phongdorakhi Nakalamarom da Assam ki district manga da de COVID ki phibam phagalaktre maramaduna district manga habadi Kasar Nagaon Tinsukia Dribugar amadi Sonitpur da de curfew komthokiroi asumna lagliba jungi tang tara manga dagi curfew komthokadariba district singi manungda Kamrup Metro Guwahati amadi Morigaon na chingbasu yauri Ano nauna lauthokadariba SOP asigi matungina dukan amadi kaithel sing hana numidung pung tarani thoi phawba tang hanglamba du pung ani phawba hanglagane aduga curfew na nungthil pung maridagi thamlagane United Manipuri Arts and Cultural Organization UMACO gi member oiramba saknaraba tablagi oja ahong sangbam ibohal singh chairman District College of Music Art and Culture Kaino Bisnupurna ngrang khanghodana leikidabda UMACO Guwahati na thamoi shokna awaba phongdorakle Imphal gi Jenims Hospital da nauna semgatpa COVID Intensive Care Unit Accident Trauma Center ngasi Manipur gi CM N Biren na hangdokre Unit asida advanced medical facilities sing yawba phamung chama thari Dr. Singh na ningthina laying bidabadagi karigumba anaba miyoi siba thoklabade Hospital natraga marilinaba Dr. Singh gi license kaktuna mapunchi chuppa masagi mayumda fawba ana laying gi thabak chathaba yadanaba ek ama Manipur lengak na semlagani hainasu CM na phongdokhi Hauki bazungi tang mapanda DM College campus ta leiba MSUgi office ta sakhangdaba singna bomna landarambagi thong aduda thangmoiban apunba nupi lup thanilna yamnamak kanna condemn tawrakle asida sunatana bom pokhai halambagi thogdok thongna phaba natte irimdam asigi khwaidigi liraba amade leibaki luraba tanja kyada thawai katkhiba mahiroi khunai ama oriba MSUgi mayai loisangda landarambagi thong ase yaningde mahiroi khunai da aki akhang thokhanbagi thong chathabiganu haina Mapi Council Manipur nasu hairakle Chaliba tha sigi hokiba tang marigi numidang chaiwa khunda nipu mari suba AR personnel sing amadi miyoi kanglup amaga khut thoknabagi thokdokta nongmai kaptuna misimina thokiba thong adubo Federation of Haumina kana condemn torokle amadi thokdogadugi aseng balangla langjil puthokadabani hainasu demand torokle Manipur University of Culture da Dance College, Music College amadi JN Dance Academy gi mahairoi singbu MA course ta ming chalhalu haina changsilakpa tha taruk helaba khongjang asigi matangda University asigi authority na karamba phirep lawrabage habdu miyamda sengdokadabani karigumba sengdokpa ngamdraba amadi mahairoi sing asibu ming chalhandrabadi University asigi VC amadi authority sing pham thadokadabani haina All Kangleipak Students Association aksuna warning tawrakle Jiribamgi Borobekra subdivision ki manung chana Guakhal Community Hall da social worker Namirakpam Budhachandana COVID naduna home isolation da lairiba singda chana thaknaba amadi hawai chengwai sing yanthokhi India da COVID ki phibam phagalakpagaloinana numid humphu humdoini gi matung active case lakh 13 dagi hanthana habadi lakh 10 ga lising marphu chatruka marfutara da yaukhre Amadi haukiba pung kunmari asida India da COVID ki anoba positive case lising marphu mari ga chahum kuntrani thoi amadi COVID anaba lising mari supna ani laikidabagi report lakle India gi hauji recovery rate asi chada marfutara manga dasmik sino taretni anoba case masingdagi recovery na henba se thangna na masina kuntrarak subane samna India da COVID ki second wave loishilakli
amadi awang nopagi state singi manungda hojik phawda ngasi gi oina covid positive oibagi report lakraba state singi manungda Assam da lising ahum ga chamri humpu humdoi Manipur da chaunga ga yangkhai mari amadi Mizoram da chamaga humbudrani pani Mizoram da covid na maram oiduna mioi ama Manipur da taramanga amadi Assam da nifuni thoi leikidabagi report su lakle Mizoram da han boina hokiba Mars ki tang kunma thoida African swine fever gi case phangki hojik phawda punna state asigi district mapan haibadi Siaha Longklai Lunglei Sarchip Aizol Khauzol Nathial Champhai amadi Mimitta laichadasina paktaknana okya sokhalakle asumna laichadasi leptana sandorakpadagi hojik phawda ok lisimanga hena hatkre amadi state asida masibu karbar tawjariba miyoi singi lupa crore 10 henasu manghan takhankhre Nong leptana chubadagi ngrang Aizol da chingning khairak-tuna yumamagi mathakta tasinbadagi angang mari leikidre aduga anina phibam thina sokpadagi kadna laikanari leikidraba angang mari asigi manungda chahi ahumta suriba angang amasu yauri Naga Peace Talk mari leina ba wafam singi matangda khana nainanabagi damak Nagaland Legislative Assembly gi member humpu amadi MP yauna Parliamentary Committee on Naga Political Issue koba committee ama Nagaland lengak na semkhre adubu semliba committee asigi matangda reaction piraduna Nation IM na haukiba English ngani 15 gi August 3 da sahi tawnakhiba framework agreement adugi spirit ta sokhaloidaba oiba makhaidi committee asibu taramna okani hariba framework agreement ase Indo-Naga political talk ki issue kya santayanabagi damak India lenga ki maikaidagi munna khanaraba matung thangalakhiba proposal gi mahaini so harakle Saudi Arabia na COVID pandemic ta mideng thamlaga handak chahi gi haj khongchet athingba kya thamkibaga loinana anirak suba chahi oina lebagasi gi nagrik sing amadi lebagasi da leriba miyoi sing khaktamak haj gi ayaba pikre chahi 19 dagina humpu manga fawbagi manungda leiba COVID vaccine kapthoklaba amadi chronic anabasing leitaba miyoi sing khaktamak handaki haj asida saruk yaba yagani haire Saudi lengak na yamlabda miyoi lising humpu dagi henasu saruk yaba yaroi laukthokrabane panbayai official data matungina chahi khudingi haj khongchit asida Saudi Arabia na chahi amada chorakna US dollar billion taranithoi tanduna lakli Africa gi lairaba leibak Ethiopia gi Tigray region da ningthina chaba phangjadraba angang lising 13 muk siba yabagi phibamda leirakle haina UNICEF na warning tawrakre Tigray hariba mafam asi government force amadi lalhonglup singi marakta khud thoknabagi thokdokyana chahatlaba lamdam amane Inglisingani kungi November da muknaba hobudagi hauna miyoi million 1.8 hena mayumakai thadokthuna mafam asidagi chenakhrabane Group of 7 G7 na chakolakliba leibak singda mateng pangnanaba global infrastructure plan ama lauthokladuna China gi multi-trillion dollar Belt and Road Initiative na phongna singnarakli panbayai China gi Belt and Road Initiative BRI na Asia dagi Europe amasung Europe wangmallana chakho thorang khyada achoba senfam kya thadaribane Railway, ports, amadi highway gumba infrastructure sing koliba BRI project singa khusam nanaba lebak cham henbana China ga khuyeksu mangjongna thana khrabane China gi safu singa singak thoknanaba atop lambi ama pinanaba democracy chatpa ina khunba lebak singa sina kanna honarakle Ngarang Poland gi konung Warsaw da sanakhiba wrestling gi Poland ranking series ta Ukraine gi Kristina Berezabu India gi Tokyo Olympics sa saruk yagadoribi Venus Fogatna nupi gi kg 51 gi freestyle da maithiba piduna goal laukre amadi France Open tennis ta Novak Djokovic na Rafael Nadal bu maithiba piduna men's single final changkre ahum taruk ahum taret taruk amadi taruk anida Djokovic na Nadal bu maithiba pikhibane France Open da anirak Nadal bu maithiba piba ngamba amatta ngairaba sanaroi oire Djokovic na ngasi gana di Arambai News Guwahati da maitelon gi pau sandok chaba matang solution jabaga loinana tabiri basingbo amkasu hanna khurumjari